ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯀꯧꯕꯤꯔꯕ ꯃꯈꯣꯏꯗ ꯍꯥꯏꯕꯗꯤ ꯖꯤꯍꯨꯗꯤ ꯑꯃꯁꯨꯡ ꯒ꯭ꯔꯤꯛꯁꯤꯡꯗꯗꯤ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡ ꯑꯣꯏꯔꯦ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯏ ꯏꯁ꯭ꯋꯔꯒꯤ ꯑꯄꯪꯕ ꯑꯁꯤꯅ ꯃꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯤ, ꯏꯁ꯭ꯋꯔꯒꯤ ꯑꯁꯣꯟꯕ ꯑꯁꯤꯅ ꯃꯤꯁꯤꯡꯒꯤ ꯄꯥꯡꯒꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤ꯫ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯑꯄꯪꯕ ꯑꯁꯣꯟꯕ ꯑꯃꯒꯨꯝꯅ ꯂꯦꯞꯂꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯕꯨ ꯀꯧꯕꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏꯕ ꯈꯜꯂꯨ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯈꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡ ꯆꯨꯞꯄ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯒꯠꯂꯤꯕꯗꯨꯗ ꯌꯦꯡꯂꯨꯔꯕꯗꯤ ꯅꯪꯅ ꯈꯟꯒꯗꯕꯁꯤ ꯅꯪ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯒ ꯀꯔꯝꯅ ꯃꯈꯣꯏꯁꯤꯡꯁꯤ ꯈꯟꯒꯠꯂꯤꯕꯅꯣ? ꯃꯁꯤꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯣꯏꯕ ꯃꯌꯦꯡꯅꯤ꯫ ꯖꯣꯔꯗꯥꯟ ꯃꯦꯅꯦꯖꯃꯦꯟꯠ ꯀꯟꯁꯜꯇꯦꯟꯠꯇꯒꯤ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯅꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 12ꯒꯤ ꯔꯤꯖ꯭ꯌꯨꯃꯦ ꯊꯥꯒꯠꯂꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯡꯌꯦꯡ ꯇꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯦꯡꯅꯕꯗ ꯅꯪꯅ ꯊꯥꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯤꯔꯝ ꯀꯌꯥꯗ ꯑꯋꯥꯠꯄ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯇꯣꯞꯄ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯑꯃ ꯊꯤꯅꯕ ꯍꯥꯏꯅꯤꯡꯉꯤ꯫ ꯁꯥꯏꯃꯟ ꯄꯤꯇꯔ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯅꯤ꯫ ꯑꯦꯟꯗ꯭ꯔꯌꯨꯗ ꯂꯨꯆꯤꯡꯕꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥ ꯑꯅꯤ ꯖꯦꯝꯁꯀ ꯖꯣꯟꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ꯫ ꯊꯣꯃꯥꯁꯅ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯒꯟꯕ ꯃꯤꯅꯤ, ꯃꯁꯤꯅ ꯃꯌꯥꯝꯗ ꯑꯁꯣꯛꯄ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯦꯊ꯭ꯌꯨ ꯑꯁꯤ ꯍꯦꯟꯅ ꯐꯕ ꯑꯃꯗ ꯋꯥꯈꯜ ꯇꯥꯕ ꯃꯥꯜꯂꯤ꯫ ꯑꯜꯐꯤꯌꯁ ꯑꯃꯗꯤ ꯊꯦꯗꯤꯌꯁꯀꯤ ꯃꯆꯥ ꯖꯦꯝꯁꯀꯤ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯒꯟꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯅꯤ꯫ ꯖꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯈꯛꯇꯤ ꯌꯥꯎꯔꯤ꯫ ꯃꯥꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯅꯤ, ꯀꯔꯣꯕꯥꯔꯒꯤ ꯋꯥꯈꯜ ꯂꯩꯕ, ꯃꯤꯁꯤꯡ ꯅꯤꯡꯊꯤꯅ ꯎꯅꯕ ꯉꯝꯕ, ꯊꯥꯖꯕ ꯌꯥꯕ ꯄꯥꯟꯗꯝ ꯂꯩꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯖꯨꯗꯤꯁꯁ ꯁ꯭ꯀꯦꯔꯤꯌꯔꯁꯤ ꯅꯪꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯇꯩꯁꯤꯡꯗꯤ ꯃꯄꯨꯡ ꯐꯥꯗꯦ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯈꯨꯟꯒꯠꯂꯦ ꯍꯥꯏꯔꯒ ꯑꯆꯧꯕ ꯑꯃꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕꯤ꯫ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤ꯫ 2 ꯀꯣꯔꯤꯟꯊꯤꯌꯥ 12:9 2 ꯀꯣꯔꯤꯟꯊꯤꯌꯥ 12:9ꯗ ꯄꯣꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯍꯛꯆꯥꯡꯒꯤ ꯇꯤꯡꯈꯪꯅꯤ ꯍꯥꯏ꯫ ꯃꯁꯤ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯆꯤꯡꯅꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯑꯗꯨꯅꯤ꯫ ꯃꯁꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯊꯋꯥꯏꯅꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅꯗꯤ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯈꯪꯕ ꯉꯝꯕ ꯄꯤꯅꯕꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯄꯔꯞ ꯐꯪꯕꯗ ꯃꯄꯨꯡ ꯐꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯈꯪꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯗ ꯇꯤꯡꯈꯪ ꯂꯩꯔꯕꯒꯨꯝꯕ ꯄꯥꯎꯜꯒꯤ ꯍꯛꯆꯥꯡꯗꯁꯨ ꯇꯤꯡꯈꯪ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯂꯧꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯐꯥꯎꯈꯤꯕ ꯉꯥꯏꯉꯝꯗꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯗꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯝ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯤꯡꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯋꯥꯈꯜ ꯈꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯅꯕ ꯋꯥꯈꯜ ꯈꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ
ꯀꯌꯥ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯦꯟꯅꯖꯕ ꯇꯥꯏ, ꯑꯔꯥꯟꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯈꯤꯗꯨꯅ ꯑꯆꯨꯝꯕꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯍꯟꯕ ꯇꯥꯏ꯫ ꯅꯨꯡꯇꯤꯒꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯖꯕ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯄꯨꯡ 2-3 ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯁꯣꯏꯕ ꯑꯃ ꯉꯥꯡꯂꯛꯂꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯩꯒꯤ ꯆꯤꯟꯁꯤ ꯁꯦꯟꯅꯕꯤꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ꯫ ꯑꯩꯒꯤ ꯆꯤꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯞ ꯇꯧꯗꯅꯕ ꯆꯍꯤ 45 ꯆꯨꯞꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯏ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯦ꯫ ꯑꯩꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤ ꯏꯁ꯭ꯋꯔꯕꯨ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯥꯁꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅ ꯑꯩ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯌꯧꯅꯤꯡꯗꯦ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯑꯩ ꯁꯤꯕꯨ ꯀꯔꯝꯕ ꯁ꯭ꯄꯤꯀꯔꯅꯣ? ꯍꯦꯂꯦꯂꯨꯌꯥ! ꯏꯁ꯭ꯋꯔ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯏꯟꯠ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯂꯤꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯅꯪꯅ ꯑꯩꯕꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯇꯤꯛ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯥꯗꯣꯛꯄꯤꯕꯗ ꯑꯩꯁꯤ ꯃꯥꯏꯊꯤꯕ, ꯑꯄꯪꯕ, ꯄꯥꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯊꯤꯖꯤꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯝꯕꯗꯒꯤ ꯁꯣꯏꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯆꯔꯛꯄ ꯃꯇꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯇꯥꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯄꯣꯜꯒꯤ ꯄ꯭ꯔꯥꯊꯅꯥꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ? 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯏꯁ꯭ꯋꯔ, ꯃꯁꯤꯒꯤ ꯑꯁꯣꯟꯕꯁꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯈꯣ꯫ ꯃꯇꯝ ꯆꯨꯞꯄ ꯑꯐꯕ ꯋꯥꯈꯜ ꯈꯜꯍꯟꯕꯤꯌꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯄꯤꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩ ꯑꯁꯨꯝ ꯐꯒꯠꯂꯛꯂꯤ, ꯑꯗꯨꯕꯨ ꯇꯥꯡꯀꯛꯇꯨ ꯌꯧꯕꯗꯤ ꯌꯧꯗ꯭ꯔꯤ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯉꯥꯟꯊꯣꯛꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯩꯗꯧꯉꯩꯗ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯠꯀꯨꯞ ꯑꯃꯗ ꯈꯨꯗꯤꯡꯃꯛ ꯍꯣꯡꯈ꯭ꯔꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯋꯥ ꯄꯥꯎꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯍꯥꯛꯅ ꯆꯥꯎꯈꯠꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕꯒꯤꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅꯤꯡꯏ ꯍꯥꯏꯕꯅꯤ꯫ 2 ꯀꯣꯔꯤꯟꯊ꯭ꯌꯥ 12:8 ꯂꯣꯏꯅꯃꯛ ꯑꯃꯨꯛꯇ ꯂꯣꯏꯅ ꯄꯥꯔꯒ ꯌꯦꯡꯁꯤ꯫ ꯄꯗ 3 ꯑꯊꯣꯏꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯅꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯤꯡꯈꯪ ꯑꯃ ꯄꯤꯕꯤꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯄꯣꯜ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅꯅꯤ ꯍꯥꯏꯕꯁꯤ ꯄꯣꯜꯅ ꯈꯪꯏ꯫ 1 ꯀꯣꯔꯤꯟꯊ꯭ꯌꯥꯒꯤ 15ꯗ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯃꯤ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤꯡ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕ ꯉꯝꯂꯤꯕꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯑꯐꯕꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯂꯨꯔꯒ ꯑꯩꯈꯣꯏꯁꯤ ꯏꯁꯥ ꯏꯊꯟꯇꯅ ꯄꯤꯛ ꯊꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯤ ꯑꯃꯨꯛ ꯌꯩꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯤꯂꯤꯞꯄꯤꯌꯥ 4 ꯑꯁꯤ ꯆꯨꯝꯅ ꯄꯥꯔꯕꯗꯤ ꯄꯗ 18 ꯈꯛꯇꯪ ꯆꯤꯡꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤ, ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯄꯗ 11 ꯄꯥꯕ ꯍꯧꯔꯕꯗꯤ ꯄꯣꯜꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯑꯩꯅ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯖꯔꯦ꯫
ꯃꯍꯥꯛꯅ ꯃꯁꯤ ꯇꯝꯂꯦ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯖꯔꯦ ꯈꯨꯗꯤꯡꯃꯛꯇ ꯄꯦꯟꯊꯣꯛꯄꯁꯤ ꯀꯔꯝꯅ ꯇꯝꯕꯒꯦ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯥꯡꯀꯛ ꯑꯗꯨꯗꯒꯤꯗꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯥꯎꯈꯠꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯇꯣꯞꯄꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯄꯣꯜꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯑꯩꯅ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯖꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯈꯨꯗꯤꯡꯃꯛ ꯐꯒꯅꯤ ꯄꯣꯜꯅ ꯍꯥꯏ ꯃꯗꯨ ꯑꯩꯉꯣꯟꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯕ ꯑꯩꯅ ꯏꯕꯨꯡꯉꯣꯗ 3 ꯍꯟꯅ ꯍꯥꯏꯖꯈꯤ ꯄꯗ 8 ꯑꯃꯨꯛ ꯍꯧꯔꯛꯀꯦ ꯑꯊꯣꯏꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯤꯒꯤ ꯀꯥꯎꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯍꯥꯏꯍꯧꯒꯦ ꯅꯁꯥ ꯅꯊꯟꯇ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗꯤ ꯅꯁꯥ ꯅꯊꯟꯇꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯁꯥ ꯅꯊꯟꯇꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯃꯨꯟꯅ ꯍꯥꯏꯅꯕꯒꯤ ꯃꯔꯝꯁꯤ ꯅꯁꯥꯒꯤ ꯈꯟꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯈꯜꯂꯛꯄ ꯃꯤꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄ ꯑꯁꯤꯅꯤ ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯛꯀꯅꯤ ꯃꯈꯣꯏꯗꯤ ꯀꯩꯗꯧꯅ ꯁꯤꯡꯗꯦ ꯑꯩꯗꯧꯅ ꯈꯪꯄꯣꯠ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯇꯞꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯥꯏꯅ ꯑꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯪꯅ ꯇꯧꯕ ꯉꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯤꯡꯈꯪ ꯑꯃ ꯄꯤꯕꯤꯔꯦ ꯌꯧꯅ ꯅꯥꯕ ꯃꯈꯩ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯊꯥꯡꯒꯠꯇꯅꯕ ꯄꯗ 4 ꯑꯁꯤꯒꯤꯗꯃꯛꯇ ꯃꯗꯨ ꯑꯩꯉꯣꯟꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯕ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯆꯠꯊꯣꯛꯈꯤꯅꯕ ꯄꯗ 9 ꯃꯥꯅ ꯍꯥꯏ ꯑꯩꯒꯤ ꯊꯧꯖꯥꯟꯅ ꯅꯍꯥꯛꯀꯤꯗꯃꯛ ꯑꯋꯣꯛꯄꯅꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯃꯔꯝꯗꯤ ꯑꯁꯣꯟꯕꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯒꯤ ꯆꯤꯟ ꯍꯥꯡꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯎꯠꯊꯣꯛꯂꯤꯕꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯅꯨꯄꯤ ꯃꯥꯟꯗꯦ ꯍꯧꯖꯤꯛꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯝꯗꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯕꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯍꯣꯡꯗꯣꯛꯄꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯆꯤꯟꯁꯤ ꯍꯥꯡꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯂꯣꯠꯄꯗꯤ ꯌꯥꯗꯦ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯁ꯭ꯋꯔꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯅꯤꯡꯉꯤ ꯅꯪꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯕ ꯌꯥꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯅꯤꯄꯥꯁꯤꯡꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯂꯣꯏꯅꯕꯗ ꯋꯥꯗꯕꯖꯥꯠꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯐꯥꯒꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯆꯤꯀꯥꯒꯣꯗ ꯃꯤꯇꯤꯡ ꯑꯃ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤꯉꯩꯗ ꯅꯤꯄꯥ ꯑꯃ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯇꯦꯇꯨꯁ ꯃꯌꯥꯝ ꯑꯃ ꯌꯦꯛꯂꯗꯅ ꯆꯤꯔꯥ ꯈꯥꯛꯂꯗꯅ ꯆꯦꯟ ꯉꯥꯛꯇ ꯌꯥꯟꯕ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯂꯒ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯁꯤꯁꯇꯔ ꯃꯦꯌꯔ ꯅꯉꯣꯟꯗ ꯑꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯈꯪꯗꯅ ꯊꯥ 6 ꯔꯦꯗꯤꯑꯣ ꯇꯥꯔꯝꯃꯤ ꯃꯥꯅ ꯍꯥꯏ ꯑꯩꯁꯤ ꯅꯨꯄꯤꯅ ꯇꯥꯛꯄꯤꯕ ꯌꯥꯗꯕ ꯃꯤꯅꯤ ꯑꯗꯨꯕꯨ
ꯊꯥ 6ꯇꯨ ꯑꯩꯅ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯈꯪꯗꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯨꯡꯗꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕꯤꯔꯝꯃꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯛꯊꯠꯄ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯖꯗꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯏꯪꯊꯕ ꯂꯩꯅꯕ ꯅꯪꯅ ꯍꯣꯠꯅꯕ ꯍꯧꯒꯗꯕꯅꯤ ꯐꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ ꯏꯁ꯭ꯋꯔ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯧꯍꯟꯅꯤꯡꯕꯗꯤ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯟꯕꯁꯤ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯣꯏ ꯇꯧꯒꯗꯕꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯗ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ ꯏꯁ꯭ꯋꯔ ꯑꯩꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯋꯥꯔꯔꯣꯏ ꯑꯗꯨꯗ ꯑꯩ ꯄꯦꯟꯗꯕ ꯇꯧꯔꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯍꯣꯡꯗꯣꯛꯄꯤꯌꯨ ꯅꯪꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯁꯦꯝꯕꯤꯌꯨ ꯑꯁꯣꯟꯕꯗ ꯑꯀꯟꯕꯗ ꯄꯨꯝꯅꯃꯛ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯛꯆꯔꯤ ꯏꯁ꯭ꯋꯔꯅ ꯊꯤꯖꯤꯟꯅꯕ ꯄꯣꯠ ꯈꯔ ꯈꯪꯕ ꯃꯇꯝꯗ ꯅꯈꯣꯏ ꯉꯛꯄ ꯊꯣꯛꯀꯅꯤ ꯃꯣꯖꯦꯁ ꯑꯁꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔ ꯈꯪꯉꯤ ꯃꯣꯖꯦꯁꯅ ꯃꯗꯨ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯣꯖꯦꯁꯅ ꯀꯨꯏꯅ ꯏꯁ꯭ꯋꯔꯅ ꯆꯩꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯔꯩ ꯌꯦꯠꯂꯝꯃꯤ ꯏꯁ꯭ꯋꯔ ꯑꯩꯗꯤ ꯐꯖꯅ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯗꯦꯕꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯤ ꯍꯥꯠꯀꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯅꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯏꯁ꯭ꯋꯔꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯉꯤ ꯃꯌꯥꯏꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯏꯁ꯭ꯋꯔꯅ ꯌꯦꯡꯂꯤꯕꯁꯤꯗꯤ ꯊꯃꯣꯏꯅꯤ ꯏꯁ꯭ꯋꯔꯅ ꯌꯦꯡꯂꯤꯕꯁꯤꯗꯤ ꯊꯥꯒꯠ ꯏꯁꯩ ꯏꯕ ꯌꯥꯎ ꯁꯦꯟꯕ ꯅꯤꯄꯥꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯤꯡ ꯊꯥꯕꯤꯗ꯭ꯔꯕ ꯅꯤꯄꯥꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤ ꯑꯩ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯍꯤ 9 ꯁꯨꯕꯗꯒꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯏ ꯀꯔꯝꯅ ꯅꯨꯡꯁꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯊꯝꯂꯤꯉꯩꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯗꯨꯅꯁꯨ ꯑꯩ ꯏꯁ꯭ꯋꯔꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯂꯝꯕꯤꯅꯤ ꯅꯪꯅ ꯖꯤꯁꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯂꯩꯇꯕꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯄ ꯍꯦꯜꯂꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯤꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯍꯩꯁꯤꯡꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯇꯧꯕ ꯉꯝꯗꯕꯗꯁꯨ ꯋꯥꯔꯣꯏ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯥꯜꯂꯤ ꯄꯣꯜꯅ ꯍꯥꯏ ꯑꯩꯒꯤ ꯑꯣꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯄꯥꯈꯠꯄ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛꯇ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯃꯤ ꯑꯁꯤ ꯌꯦꯡꯉꯨ ꯅꯪꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯖꯤꯁꯨꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯂꯩꯕꯒꯦꯅꯤ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯍꯥꯛꯅ ꯍꯥꯏ ꯏꯁ꯭ꯋꯔ ꯑꯩ ꯊꯥꯖꯔꯦ ꯑꯩꯒꯤ ꯊꯥꯖꯗꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯨ ꯈꯛꯇ ꯄꯣꯔꯛꯄ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯖꯗꯦ ꯍꯥꯏꯕꯗු ꯌꯥꯖꯈꯤ ꯑꯩꯉꯣꯟꯗ ꯁꯃꯁ꯭ꯌꯥ ꯈꯔ ꯂꯩꯔꯦ ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯕ ꯊꯥꯖꯕ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯅꯤꯡꯊꯤꯅ ꯇꯧꯅꯕ ꯑꯆꯥꯕ ꯃꯇꯝ ꯌꯥꯕ ꯌꯥꯗꯕ ꯏꯁ꯭ꯋꯔꯒꯤ ꯊꯕꯛꯀꯤ ꯑꯃꯗꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯖꯤꯁꯨꯅ ꯄꯤꯇꯔꯕꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯅ ꯀꯧꯕ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛꯄꯨ ꯌꯥꯖꯔꯣ ꯍꯥꯏꯕ ꯈꯪꯈꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯍꯟꯈꯤ ꯁꯣꯜ ꯑꯣꯏꯔꯝꯕ ꯄꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯆꯔꯆꯄꯨ ꯑꯣꯠ ꯅꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯗꯔꯀꯥꯔ ꯂꯩꯕ
ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ, ꯃꯈꯣꯏꯁꯤ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯏꯗ ꯐꯪꯂꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯗꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛꯇ ꯉꯥꯛꯇꯅꯤ, ꯙꯔꯃꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯊꯕꯛꯀꯤꯗꯃꯛꯇ ꯈꯟꯒꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯐꯠꯇ꯭ꯔꯤꯕ ꯃꯈꯩ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯍꯦꯜꯂꯛꯀꯅꯤ, ꯃꯔꯝꯗꯤ ꯄꯣꯜꯅ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ, ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯗꯣ ꯈꯪꯕꯒꯤ ꯃꯔꯝꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕ ꯅꯠꯇꯦ, ꯑꯇꯣꯞꯄꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯉꯛꯏ, ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯗꯦ, ꯑꯐꯕ ꯃꯆꯠꯁꯨ ꯂꯩꯇꯦ, ꯑꯩꯗꯤ ꯊꯧꯅꯥ ꯐꯅ ꯈꯔ ꯉꯥꯡꯒꯟꯕ ꯑꯗꯨ ꯈꯛꯇꯅꯤ, ꯈꯣꯟꯖꯦꯜꯁꯨ ꯅꯨꯄꯤꯒꯤ ꯃꯥꯟꯗꯦ꯫ ꯑꯩꯅ ꯈꯪꯉꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯄꯤꯀꯔ ꯑꯃꯒꯤ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯗꯨ ꯑꯆꯨꯝꯕꯗꯤ ꯃꯌꯥꯝ ꯑꯁꯤ ꯑꯃꯠꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯃꯤꯁꯤꯡꯅ ꯉꯛꯇꯅ ꯇꯣꯛꯂꯣꯏ꯫ ꯇꯨꯡꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯤ ꯇꯥꯏꯕꯪꯄꯥꯟꯅꯗꯤ ꯑꯩꯕꯨ ꯁꯨꯛꯌꯥ ꯌꯥꯕꯤꯔꯣꯏ꯫ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯁꯨ꯫ ꯇꯥꯏꯕꯪꯄꯥꯟꯗꯤ ꯃꯈꯣꯏꯕꯨ ꯍꯥꯏꯒꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯗ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯏꯁ꯭ꯋꯔꯅꯤ꯫ ꯃꯈꯣꯏꯅ ꯏꯁ꯭ꯋꯔ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯝ ꯍꯥꯏꯅ ꯅꯪꯕꯨ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯣꯁꯇꯤꯟ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯤꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯖꯣꯌꯦꯜ ꯀꯔꯝꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯉꯝꯗꯣꯏꯅꯣ? ꯃꯁꯥꯅ ꯍꯥꯏꯖꯩ, ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯒ ꯉꯥꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯏꯖꯔꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯔꯝ ꯍꯥꯏꯅ ꯎꯅꯔꯨꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯉꯝꯂꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯀꯔꯝꯅ ꯆꯂꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯝꯅ ꯈꯪꯗꯦ꯫ ꯑꯩꯗꯤ ꯄꯩꯁꯥ ꯈꯣꯝꯂꯨꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯃ, ꯆꯍꯤ 35 ꯑꯁꯤ ꯏꯁ꯭ꯋꯔꯅ ꯆꯥꯟꯕꯤꯔꯛꯂꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯖꯤꯗꯤꯌꯣꯟ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯀꯤ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯆꯥꯎꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯖꯤꯗꯤꯌꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯩꯒꯤ ꯁꯥꯒꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯧꯅꯥ ꯐꯕ ꯅꯤꯄꯥ, ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯊꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩ ꯏꯁꯥꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯍꯥꯏꯕꯁꯤ ꯇꯝꯕ ꯃꯇꯝꯗ ꯖꯣꯁꯦꯐꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯨꯀꯠꯆꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤ꯫ ꯏꯁ꯭ꯋꯔꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤ꯫ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯕꯨ ꯃꯣꯖꯦꯁꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯀꯧꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯅꯍꯥ ꯑꯃꯠꯇ ꯇꯧꯅꯕ ꯍꯥꯏꯕ ꯃꯇꯝꯗ, ꯃꯣꯖꯦꯁ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯊꯤꯅꯔꯤꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯖꯦꯁꯅ ꯁꯤꯕ ꯃꯇꯝꯗ
Joshua Moses leikidre. Haujikti mi singsi nangna chingu Joshua amada yauriba padasing asi aidi yamna pami. Ishwarna hai Moses ta loina khibagumna aina nangbu loina gani. Haujik nang Moses kumna oijaro. Haina haikide mahakna hai Moses ta loina khibagumna aina nangbu loina bigani madu khaktani Joshua na khangba darkar leikibado. Nangna khangba darkar leiribasi Ishwarna aiga loinari. Masi ay amukka hainingi aikoigi pangal haiba singba amasung Ishwarna pibiba tauba ngambaduna aikoibu impress taudragadi aikoigi asonba amadi ngamjadaba aduda aikoi karisu ningba kairoi. Masigi matangda khanbiyu aduna Ishwarga achumba mari leinabasi yamna maru oi. Joyce Meyer Ministry haibasi mahakpu akhoi mimyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi phi maru adu khakta natana leidiba singna chinchak natana amasung pau amasung afaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mimyam thakajri mahakna akhoi ngonda tawbiriba thakajri ngai haifam leite. Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.